mayambu ahan maktada warina chomgi maikidigi ikok nona taram noksiri ngasisu aikoina miyamgi damakta puraga laksari aikoina thajarakpa warida heloi labu warigi taramapan suba tangka ngasiga tangkaksidana warisina amuk kari kamdoriba habado mayam punamangna wari asi punna taminrasi tabirisi heloi labu warigi taramapan suba tangka ngarang tangka adugi makaja tarakka matamdani heloi laba wakal yama nungai khidre ibok hanubina pirakhiba saroi adugi matengna amubidi yama nungai khre adubu heloi laba mangondi thau saraktaba asiguma mong mato khara urapasida man hena wakhan nungai dabani saroi ama lakpagi damaktadi heloi labana lana khanumdi leite adubu mangonda thausa wasadabagi miyeng ama yelakpasida man khara nungai dabani taibung mi habase masagi oijaba thiba male habagi wakal amada heloi labana khali magi nungai tab awabu kudimakti usek asina di loina khangi usek asina mabu themi karimata khangenu karimata waganu hai heloi labasu karimata haidokte ayuki matam asida akut amadi phesu amubi khoi mamangi ikholomdagi put phautore makhoi de su khudop lebanina ani sina amu painai aduga khudop asigi mateng na makhoi ani punna phautorakpani sumanglam salai aduga makhoina amubi bukan kanna kawi amubi tanja se imung na thaba amka kan lusili imung deg bidu khumai khulok matam asida angur pami mathakta heloi laba tongi khangmanina makhoi ani se angur pami manakta machalai makhoi gi mitta heloi laba ubangame ani sena oi kamdorige yamna chamna yamna priyo ina bagi muang amada wa hange heloi laba tanja si wa kani mata ngangde makhoi na korakpadu bidi mana khumi adubu khumningbagum khumningdabagum muang amadi adum toy akunna ngarang thokdokdo ish sathidra yam sathi ko tanja si phawbada heloi laba wa mata ngangde phenasu mamangdabudi sathi phathok kaya ma thokra khangi adubu ngarangi dumadi aita siniki harisini haduna phen si khumi heloi laba hanadi makhoi laka matamda harau mana khumani aduga makhoi gi manakta su adum ko changchangmani angur pami mathakti heloi laba chukum kum tharakte akut ki wakhandana ngarang yamna waki bagi pothari bra hainu khali akunna nang ngarang du yamna war male ngyak tang pothau ko ekhoi iman bagi manak changuge wasi haram lega ani se imung namni chakhi heloi laba wam ta heude domina sumle howe ani sina imung changraba tung ngyak tang gi matung dadi amubi ga makhoi punna thore aduga makhoi se thungalam thokhi hanadi kainoma chatpa thaba ma toba matamda heloi labda pau piramani ngasidi thoki batan jasi de heloi labda amubina wa mata hiramde makhoi ahum tumina thokirame heloi labsu makhoi na sakhi bisida kadai chelibano kaidoribano hanna phawbi yengude masu wa mata ngangde adum lehoy adabu amubina chaliba thaba sidi ibo khanubina pirakhiba saroi se mana mikhet muru kobanina mana lona maming si kauraga magi mutung ilhalle mamanaba pullasu thaba masalasu mabudi adum pui heloi labdadi hairamde asumna nomni ni surakle thabak chatpa thabam pangthokku matamda heloi labda paw mata piramdabase nuthingi matam amadasu makhoi se ngasi ke tu kiuna bachakadabane masida su makhoi punna sanasi haduna losinaba matam masida mamanaba anina amubida heloi labdi puroidra ma puroidra ne haduna lona harame ngangnari buwasi mathangi numit amagi amubigi mayumdani amubisu chalamdai ki tanja sidam manaba nina wadu harakpanina amubi kari khomni heloi labagi manakta machalai aduga ngasidi ar chaluse kituki koi ki manak chaluse heloi laba amubina hairiba wasi ngasidi ma yaringre ai ngasidi lehorage nakhoi phajana challo uchekse masa khara ngamdra male magi mateng khara pangbige hairiba wase tausinaribani amubina anirak ahumlak hairakpra haduna mana ngaibani adubu amuktagi hena makhatan harakide amubisu mabu puba pudaba thoina hena khantabagi mongni amubina o ma masangamdabadi nang lehoro adudi phe akut chilasida ani dudi heloi labi yaudabadi makhoi chatpatalami heloi labigi mateng maga bullagana khare hena nungai haduna ani sina ma puningmani adubu heloi labna ma laure habisida kari tawni
ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ ꯆꯠꯂꯁꯤ ꯂꯥꯎ ꯑꯗꯨꯏꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯄꯨꯟꯅ ꯆꯠꯂꯤ꯫ ꯑꯃꯨꯕꯤꯒꯤꯗꯤ ꯍꯦꯂꯣꯏ ꯂꯥꯕ ꯄꯨꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯦꯟꯅ ꯀꯟꯕ ꯊꯧꯔꯕ ꯃꯥꯒꯤ ꯃꯩꯈꯦꯠ ꯃꯔꯨ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ꯫ ꯍꯦꯂꯣꯏ ꯂꯥꯕ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯅꯗꯤ ꯍꯦꯂꯣꯏ ꯂꯥꯕꯗ ꯍꯥꯏꯔꯦ, ꯈꯪꯅꯕ꯭ꯔꯥ? ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯤꯆꯠ ꯃꯈꯣꯏꯒꯤ ꯁꯥꯆꯠ ꯑꯁꯦ ꯅꯪ ꯍꯟꯗꯛꯀꯤ ꯇꯁꯦꯡꯅ ꯈꯪꯅꯕ꯭ꯔꯥ? ꯃꯁꯤꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯆꯠ ꯍꯥꯏꯕꯗꯣ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯑꯃꯒ ꯄꯨꯟꯈ꯭ꯔꯕꯗ ꯅꯪꯕꯨꯗꯤ ꯀꯔꯤꯒꯤ ꯊꯧꯁꯥꯒꯅꯤ? ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯏꯖꯔꯤꯕꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯁꯦ ꯅꯪꯅ ꯊꯋꯥꯏ ꯄꯤꯕꯤꯈꯤꯕꯅꯤ, ꯅꯪꯅ ꯃꯥꯕꯨꯗꯤ ꯍꯤꯡꯍꯟꯕꯤꯈꯤꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯥꯎꯖꯟ ꯊꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯈꯜꯂꯨꯅꯨ, ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ꯫ ꯍꯦꯂꯣꯏ ꯂꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯪꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯌꯧꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯒ ꯑꯀꯨꯠꯈꯣꯏ ꯐꯦꯈꯣꯏ ꯄꯨꯟꯈꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯇꯨꯡ ꯑꯃꯨꯕꯤꯗꯤ ꯀꯦꯇꯨꯀꯤ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯗꯤ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯃꯆꯤꯟꯗꯅ ꯑꯀꯨꯠ ꯑꯃꯗꯤ ꯐꯦ ꯂꯩꯍꯧꯔꯤ꯫ ꯃꯃꯥꯡꯗꯗꯤ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯎꯕꯅꯤꯅ ꯃꯈꯣꯏ ꯀꯌꯥꯗ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯅꯤ ꯑꯁꯦ ꯇꯔꯛ ꯂꯦꯞꯍꯧꯕꯗ ꯃꯇꯥꯔꯤ꯫ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯤ, ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯎꯔꯗꯤ ꯑꯀꯤꯕꯁꯨ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯎꯗꯕꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯍꯩꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯨꯠ ꯐꯥꯎꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯁꯦ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯀꯤꯖꯕꯤꯅꯤ꯫ ꯈꯔ ꯉꯥꯜꯂꯤꯉꯩ ꯃꯇꯝ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯀꯩꯁꯨꯝ ꯈꯟꯗꯦ꯫ ꯑꯃꯨꯕꯤꯅ ꯋꯥꯗ꯭ꯔꯤꯕꯅ ꯃꯥꯒꯤꯗꯃꯛꯇꯗꯤ ꯏꯕꯣꯛ ꯍꯅꯨꯕꯤꯅ ꯄꯤꯔꯛꯈꯤꯕ ꯃꯩꯈꯦꯠ ꯃꯔꯨ ꯑꯁꯤ ꯌꯥꯎꯕꯗꯒꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕꯅꯤ, ꯍꯦꯟꯅ ꯀꯤꯗꯕꯅꯤ꯫ ꯑꯃꯨꯕꯤꯅ ꯆꯪꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯩꯈꯦꯠ ꯃꯔꯨꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯁꯥꯔꯣꯏ ꯑꯗꯨꯗꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩ, ꯃꯥꯕꯨ ꯁꯪꯂꯤ꯫ ꯑꯁꯣꯝ ꯊꯣꯡꯒꯥꯟ ꯃꯆꯤꯟꯗꯅ ꯑꯅꯤ ꯑꯁꯦ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯑꯗꯨꯝ ꯁꯣꯜꯂꯤ, ꯏꯁ, ꯍꯦꯂꯣꯏ ꯂꯥꯕꯗꯨ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯁꯦ, ꯄꯨꯟꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯁꯦ, ꯄꯨꯟꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯍꯦꯂꯣꯏ ꯂꯥꯕꯕꯨ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩ꯫ ꯃꯈꯣꯏꯅ ꯁꯣꯟꯅ ꯉꯥꯏꯍꯥꯛꯇꯪ ꯃꯆꯤꯟ ꯑꯁꯤꯗ ꯑꯗꯨꯝ ꯆꯠꯂꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯍꯦꯂꯣꯏ ꯂꯥꯕꯁꯦ ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯂꯣꯟꯅ ꯐꯥꯎꯗꯣꯔꯛꯏ꯫ ꯑꯅꯤ ꯑꯁꯦ ꯈꯪꯐꯥ ꯐꯥꯎꯗꯣꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅ, ꯍꯣꯏ ꯑꯩꯅꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯅꯤ ꯑꯁꯤꯅ, ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯕꯣ? ꯍꯦꯂꯣꯏ ꯂꯥꯕꯅ, ꯑꯩ ꯂꯥꯛꯑꯦ꯫ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯃꯨꯕꯤꯗ ꯍꯥꯏꯗꯣꯛꯀꯅꯨ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯅꯦ, ꯅꯈꯣꯏꯒ ꯄꯨꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯅ ꯂꯥꯛꯄꯅꯦꯕ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯂꯥꯕ ꯂꯥꯛꯄꯗꯒꯤ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯃꯈꯣꯏ ꯁꯨꯝ ꯆꯪꯈ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯅꯣꯃ ꯉꯥꯛꯇꯪ ꯄꯨꯟꯁꯤꯔꯥ ꯍꯥꯏꯔꯛꯏ꯫ ꯍꯦꯂꯣꯏ ꯂꯥꯕꯅ, ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯦꯟꯕ ꯀꯔꯤꯃꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ, ꯅꯕꯥꯅꯤꯒꯤ ꯄꯦꯟꯅꯕꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯦꯟꯅꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯊꯛꯅꯕ ꯆꯥꯅꯕꯁꯨ ꯃꯥꯅ ꯂꯣꯏꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯂꯥꯕꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯄꯥꯏꯔꯝꯂꯕ ꯃꯥꯅꯕꯨ ꯄꯤꯔꯝꯕ ꯄꯣꯠꯆꯩ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ, ꯇꯣꯉꯥꯟꯅ ꯃꯍꯥꯎ ꯑꯃꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯊꯣꯡꯂꯕꯁꯨ ꯃꯥꯅ ꯄꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯍꯥꯎꯁꯤꯗꯤ ꯌꯧꯕ ꯅꯠꯇꯦ꯫ ꯑꯅꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯦꯂꯣꯏ ꯂꯥꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯔꯒ ꯅꯨꯡꯁꯤꯅꯁꯨ ꯂꯧꯏ꯫ ꯑꯁꯣꯝꯗꯁꯨ ꯀꯦꯇꯨꯀꯤꯒꯤ ꯌꯦꯟ ꯃꯥꯡꯈꯤꯕ, ꯌꯦꯔꯨꯝ ꯃꯥꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯃꯨꯕꯤꯅ ꯉꯁꯤꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯝꯒꯦ, ꯑꯩꯅ ꯁꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯃꯍꯩ ꯌꯦꯡꯅꯕꯅꯤ, ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯑꯁꯤꯅ ꯂꯣꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯍꯩ ꯃꯇꯤꯛ ꯃꯌꯥꯏ ꯑꯉꯛꯄꯅꯤ꯫ ꯑꯃꯨꯕꯤꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯌꯦꯟ ꯌꯦꯔꯨꯝꯁꯤꯡ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯦꯡꯀꯣꯟꯗ ꯃꯁꯤꯡ ꯁꯨꯅ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯒꯅꯨ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯨ, ꯑꯁꯦꯡꯕ ꯌꯥꯎꯔꯝꯒꯗꯕꯅꯤ ꯌꯦꯡꯉꯨ, ꯍꯨꯔꯥꯟꯕꯗꯨꯅ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯒ ꯊꯜꯂꯝꯒꯗꯕꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯌꯥꯝ ꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯒꯗ꯭ꯔꯥꯅꯦ? ꯑꯃꯨꯕꯤꯅ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯌꯦꯡꯕ ꯌꯥꯗꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯥꯎꯃꯩ ꯊꯥꯜꯂꯒ ꯌꯦꯡꯉꯨ, ꯅꯠꯇ꯭ꯔꯒ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤ ꯃꯈꯣꯏ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯕꯤꯁꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯃꯨꯕꯤꯕꯨ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯄ ꯂꯥꯛꯏ꯫ ꯊꯣꯡꯒꯥꯜ ꯃꯆꯤꯟ ꯌꯧꯔꯦ꯫ ꯊꯣꯡꯒꯥꯜ ꯃꯆꯤꯟ ꯌꯧꯔꯕꯗ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯨꯕꯤꯅ, ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯀꯦꯇꯨꯀꯤꯅ, ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ꯭ꯔꯥ? ꯑꯃꯨꯕꯤꯅ, ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯁꯣꯝꯗ ꯂꯩꯔꯝꯕ ꯇꯥꯔꯦ꯫
ꯑꯩ ꯆꯠꯂꯒꯦ ꯃꯝꯁꯤꯜꯂꯛꯀꯗꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯑꯩ ꯃꯈꯣꯏꯒ ꯄꯨꯟꯅ ꯍꯟꯈ꯭ꯔꯒꯦ ꯏꯃꯥ ꯀꯩꯗꯧꯈꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯌꯨꯝ ꯇꯝꯅ ꯆꯠꯂꯛꯏ ꯋꯥꯔꯤ ꯁꯥ ꯆꯠꯂꯛꯄꯅꯤ ꯏꯕꯦꯝꯃ ꯉꯁꯥꯏꯒꯤꯗꯨꯕꯨ ꯆꯨꯝꯒꯗ꯭ꯔꯥꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯌꯦꯡꯉꯨ ꯍꯥꯏꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯨ ꯍꯥꯏꯕ ꯑꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯥꯅꯦ ꯋꯥꯔꯤ ꯁꯥꯅ ꯑꯅꯤ ꯑꯁꯤ ꯁꯨꯃꯥꯡ ꯌꯧꯈ꯭ꯔꯦ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯉꯩ ꯃꯈꯣꯏꯒꯤ ꯌꯦꯟ ꯊꯝꯐꯝ ꯑꯗꯣꯝꯗ ꯌꯦꯟꯁꯤꯡ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯥꯔꯛꯏ ꯃꯁꯤ ꯇꯥꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯟ ꯌꯦꯔꯨꯝ ꯃꯈꯜ ꯁꯨꯅ ꯌꯥꯎꯔꯝꯃꯤ ꯌꯦꯟꯁꯨ ꯍꯥꯟꯅꯗꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯝꯃꯤ ꯃꯁꯤ ꯎꯕꯗꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯁꯥꯊꯤꯅ ꯍꯔꯥꯎꯈ꯭ꯔꯦ ꯑꯃꯨꯕꯤꯁꯤꯗ ꯂꯥꯏꯅꯤ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤꯗꯅ ꯍꯥꯏꯔꯝꯂꯒ ꯑꯅꯤ ꯑꯁꯤ ꯊꯣꯡꯒꯥꯜ ꯑꯃꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯑꯃꯨꯕꯤꯗꯤ ꯃꯈꯣꯡꯅ ꯆꯠꯈꯤꯕꯗꯣ ꯄꯪꯂꯥꯞ ꯂꯥꯞꯈꯤꯕ ꯅꯠꯇꯦ ꯈꯔ ꯂꯥꯞꯅ ꯆꯠꯂꯤꯕ ꯑꯃꯨꯕꯤꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯀꯟꯅ ꯀꯧꯔꯛꯏ ꯑꯃꯨꯕꯤ ꯃꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯔꯣꯏ ꯑꯁꯤꯅꯗꯤ ꯑꯃꯨꯕꯤꯗ ꯀꯧꯔꯤꯕꯁꯤ ꯇꯥꯕꯗꯒꯤ ꯅꯪꯕꯨ ꯀꯧꯔꯦ ꯍꯥꯏꯔꯛꯏ ꯑꯃꯨꯕꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯌꯦꯟ ꯌꯦꯔꯨꯝꯗꯣ ꯄꯨꯟꯅ ꯌꯥꯎꯔꯝꯂꯦ ꯀꯔꯝꯕ ꯀꯥꯟꯅ ꯊꯜꯂꯝꯕꯅꯣ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅꯃꯛ ꯆꯨꯝꯃꯤ ꯅꯪꯗꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯏ ꯑꯃꯨꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯄꯦꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯔꯣꯏ ꯑꯗꯨꯗꯁꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯨꯕꯤꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯨꯔꯥꯟꯕꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯜꯂꯝꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯏꯃꯥ ꯃꯇꯝ ꯊꯦꯡꯗꯣꯔꯦ ꯏꯃꯥꯟꯅꯕ ꯑꯅꯤꯁꯨ ꯊꯤꯒꯗꯕ ꯂꯩꯔꯤ ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ ꯀꯦꯇꯨꯀꯤꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯁꯤꯡꯍꯜꯂꯛꯏ ꯀꯦꯇꯨꯀꯤꯒꯤ ꯍꯔꯥꯎꯕ ꯃꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯤ ꯌꯥꯝꯅ ꯆꯥꯛꯆꯔꯝꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯒ ꯄꯨꯜꯂꯤꯕ ꯁꯔꯣꯏ ꯑꯁꯤꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯃꯥꯅ ꯁꯔꯣꯏ ꯑꯁꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯅꯤ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯝꯂꯤ ꯃꯈꯣꯏꯗꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯊꯛꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯉꯥꯎꯔꯤ ꯃꯈꯣꯏꯁꯨ ꯃꯗꯨ ꯂꯣꯏꯔꯕ ꯇꯨꯡ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯦ ꯑꯃꯨꯕꯤꯅ ꯀꯗꯥꯏꯗ ꯄꯥꯏꯔꯨꯔꯤꯕ ꯃꯅꯝꯁꯤꯗꯤ ꯑꯅꯤ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯥꯛꯇ꯭ꯔꯦ ꯑꯗꯨꯝ ꯅꯪ ꯉꯥꯏꯕ ꯉꯝꯗꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯄꯨꯜꯂꯨꯕꯅꯤꯗ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯀꯗꯕ ꯂꯩ ꯑꯩꯈꯣꯏ ꯍꯜꯂꯁꯤꯔꯥ ꯑꯃꯨꯕꯤꯅ ꯅꯈꯣꯏꯇꯃꯛ ꯄꯥꯏꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕꯅꯦꯕ ꯐꯦꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯐꯝ ꯂꯝꯄꯥꯛꯇ ꯄꯨꯜꯂꯁꯨ ꯌꯥꯕꯗꯨꯕꯨ ꯑꯃꯨꯕꯤꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯃꯨꯕꯤ ꯂꯣꯟꯅ ꯃꯥꯒꯤ ꯂꯣꯏꯅꯔꯤꯕꯁꯤꯒꯤ ꯃꯍꯩ ꯁꯣꯜꯂꯤ ꯆꯠꯄꯗ ꯋꯥꯗꯅꯕ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯗꯨꯝ ꯍꯣꯠꯅꯩ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯂꯝꯄꯥꯛꯇꯨꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯑꯃꯨꯕꯤꯁꯨ ꯁꯔꯣꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯥꯁꯨ ꯐꯥꯎꯗꯣꯔꯛꯏ ꯃꯈꯣꯏꯒꯤꯗꯤ ꯍꯥꯟꯅ ꯄꯨꯟꯐꯝ ꯃꯐꯝꯅꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯦ ꯄꯨꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯑꯃꯨꯕꯤꯁꯨ ꯉꯁꯤꯗꯤ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯥꯡꯗ ꯈꯜꯂꯤ ꯉꯁꯤꯗꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯥꯅ ꯄꯨꯔꯛꯇꯕꯅꯤꯅ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯎꯗꯕꯁꯤꯗ ꯃꯥꯅ ꯉꯝꯕꯁꯤꯡ ꯑꯁꯤ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯖꯕꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯤꯅ ꯑꯩꯒꯤꯗꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯀꯧꯗꯦ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦꯗꯅ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯈꯣꯏꯗ ꯎꯠꯄ ꯇꯥꯔꯦꯗꯅ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯈꯔꯁꯨ ꯉꯥꯎꯔꯤꯕꯅꯤꯅ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯎꯗꯕꯗ ꯀꯔꯤ ꯉꯝꯗꯣꯏꯕ ꯅꯪꯅ ꯀꯔꯤ ꯉꯝꯗꯣꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯤꯅ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯄꯥꯝꯖꯕꯗꯨ ꯍꯥꯏꯌꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯌꯨꯅꯦ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯑꯃꯨꯕꯤꯅ ꯑꯗꯨꯝꯅ ꯅꯥꯄꯜ ꯀꯥꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏꯅꯁꯨ ꯄꯥꯝꯖꯕ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕꯁꯤꯡ ꯍꯥꯏꯔꯝꯃꯤ ꯑꯃꯨꯕꯤꯅ ꯐꯔꯦ ꯅꯕꯥꯅꯤ ꯃꯤꯠ ꯎꯏꯁꯤꯜꯂꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯩꯈꯦꯠ ꯃꯔꯨꯗꯨꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯂꯥꯏꯗꯨ ꯀꯧꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯅ ꯈꯪꯗꯕꯗꯒꯤ ꯃꯩꯈꯦꯠ ꯃꯔꯨꯗꯨ ꯀꯩꯗꯧꯒꯦꯕ ꯃꯩ ꯆꯨꯔꯒ ꯍꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯃꯨꯕꯤꯅ ꯅꯠꯇꯦꯕ ꯑꯗꯨꯝ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯈꯦꯠꯁꯤꯔꯥꯅ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯕꯤꯅ ꯃꯥꯒꯤ ꯃꯩꯈꯦꯠ ꯃꯔꯨꯗ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯄꯦꯟꯅꯕ ꯆꯥꯅ ꯊꯛꯅꯕ ꯀꯗꯥꯏꯗꯒꯤꯅꯣ ꯄꯨꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯁꯔꯣꯏ ꯑꯗꯨꯁꯨ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯂꯧꯔꯒ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄꯁꯦ ꯑꯃꯨꯕꯤꯅ ꯎꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯕꯨ ꯃꯤꯠ ꯉꯥꯏꯍꯥꯛꯇꯪ ꯎꯏꯁꯤꯜ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯃꯤꯠ ꯎꯏꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯔꯣꯏ ꯑꯁꯤꯅ ꯑꯃꯨꯕꯤꯗ ꯄꯤꯔꯛꯂꯦ ꯑꯃꯨꯕꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯅ ꯊꯝꯂꯕ ꯇꯨꯡ ꯃꯤꯠ ꯄꯥꯡꯊꯣꯛꯎ ꯍꯥꯏꯔꯛꯏ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯑꯅꯤ ꯑꯁꯤ ꯉꯛꯈ꯭ꯔꯦ ꯀꯔꯝꯅ ꯅꯪ ꯂꯣꯟꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯅꯪ ꯍꯦꯂꯣꯏ ꯂꯥꯕ ꯀꯧꯏ ꯍꯥꯏꯔꯛꯏ
ꯑꯃꯨꯕꯤꯅ ꯑꯩ ꯀꯧꯗꯦ ꯅꯈꯣꯏꯒꯤ ꯃꯤꯠꯇꯁꯨ ꯃꯥꯕꯨ ꯎꯕ ꯉꯝꯃꯅꯤ ꯑꯩꯅ ꯀꯧꯔꯗꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯩꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯃꯨꯕꯤꯅ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯍꯩꯔꯦ ꯀꯥ ꯍꯦꯟꯅ ꯈꯪꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯅꯤꯡꯕꯒꯤ ꯃꯇꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯅꯤ ꯑꯁꯤꯁꯨ ꯈꯔ ꯉꯥꯎꯖꯕ ꯇꯥꯔꯕꯁꯨ ꯑꯃꯨꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯒꯤ ꯃꯇꯧ ꯃꯥꯟꯕꯁꯤꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯆꯤꯡꯅꯕꯗꯒꯤ ꯃꯃꯥꯟꯅꯕ ꯐꯦꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯃꯨꯕꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯥꯖꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠ ꯎꯏꯁꯤꯜꯂꯣ ꯑꯩ ꯀꯩꯅꯣꯝꯃ ꯌꯦꯡꯒꯦ ꯍꯥꯏꯔꯛꯏ ꯑꯃꯨꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯨꯅꯤ ꯀꯔꯤ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯨꯅ ꯃꯤꯠ ꯎꯏꯁꯤꯜꯂꯤ ꯇꯟꯖꯥꯁꯤꯗ ꯐꯦ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩꯅ ꯃꯥꯡꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯃꯥꯁꯦ ꯐꯥꯎꯗꯣꯔꯛꯏ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕꯗꯣ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯃꯊꯛꯇ ꯇꯣꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯃꯊꯛꯇ ꯐꯝꯂꯝꯃꯤ ꯇꯣꯡꯂꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯐꯦꯁꯦ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯐꯦ ꯐꯥꯎꯗꯣꯔꯛꯄꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯎꯔꯝꯃꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯀꯩꯗꯧꯔꯦ ꯀꯔꯤꯒꯤ ꯂꯥꯛꯏꯕꯅꯣ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯐꯦꯅ ꯑꯁ ꯑꯃꯨꯕꯤꯒꯤ ꯃꯍꯩ ꯄꯥꯡꯒꯜꯁꯤꯗꯤ ꯑꯉꯛꯄꯅꯤ ꯅꯪ ꯑꯃꯨꯕꯤꯗ ꯃꯇꯦꯡ ꯄꯥꯡꯗꯕ꯭ꯔꯥ ꯑꯃꯨꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯐꯝ ꯂꯝꯄꯥꯛꯇ ꯂꯩꯍꯧꯏ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯅꯕ ꯑꯆꯥ ꯑꯊꯛꯇꯨ ꯀꯔꯤ ꯄꯥꯝꯕꯅꯣ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯊꯣꯛꯍꯜꯂꯒꯦ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯍꯩꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯤꯡ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏ ꯂꯣꯏꯅ ꯐꯥꯎꯗꯣꯛꯍꯜꯂꯛꯏ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯗ ꯄꯥꯎꯁꯤ ꯇꯝꯂꯛꯏ ꯍꯦꯂꯣꯏ ꯂꯥꯕꯁꯦ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯇꯧꯕ꯭ꯔꯥꯅꯤ ꯑꯇꯩꯗꯤ ꯀꯔꯤ ꯈꯪꯗꯦ ꯃꯥꯅ ꯅꯥꯄꯜ ꯀꯥꯔꯒ ꯂꯝꯄꯥꯛꯁꯤꯗ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯑꯃꯨꯕꯤꯅ ꯃꯥꯒꯤ ꯁꯔꯣꯏ ꯑꯃ ꯂꯩꯕꯒꯤ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯡꯌꯦꯡꯅꯤꯡꯉꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯐꯦꯅ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯋꯥꯅꯣ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯣ ꯀꯌꯥꯝ ꯂꯩꯕꯅꯣ ꯌꯦꯡꯁꯤ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯆꯥꯅ ꯊꯛꯅꯕ ꯃꯊꯦꯜ ꯑꯗꯨꯒ ꯅꯪꯅ ꯄꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨꯒ ꯃꯍꯥꯎ ꯂꯩꯕ ꯀꯅꯥꯅ ꯍꯦꯟꯕꯅꯣ ꯇꯥꯟꯅꯁꯤ ꯍꯥꯏꯌꯣ ꯐꯦꯅ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯀꯔꯝꯅ ꯑꯩꯗꯤ ꯊꯣꯡꯕꯁꯨ ꯀꯔꯝꯅ ꯊꯣꯡꯗꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ ꯑꯩ ꯂꯥꯛꯀꯦ ꯂꯣꯟꯅ ꯂꯥꯛꯀꯗꯕꯅꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯥꯅ ꯉꯝꯂꯤꯕꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯅꯣ ꯌꯦꯡꯁꯤ ꯇꯧꯕꯅꯤ ꯐꯦ ꯍꯔꯥꯎꯈ꯭ꯔꯦ ꯑꯁꯦꯡꯕ ꯅꯪ ꯂꯥꯛꯀꯗ꯭ꯔꯥ ꯑꯩ ꯂꯥꯛꯀꯅꯤ ꯑꯩ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩ ꯂꯥꯞꯅ ꯂꯩꯒꯦ ꯅꯪꯅ ꯑꯩꯕꯨ ꯂꯣꯟꯅ ꯀꯧꯔꯛꯑꯣ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯂꯥꯕꯅꯁꯨ ꯐꯦꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯗꯒꯤ ꯐꯦꯁꯦ ꯍꯔꯥꯎꯈ꯭ರೆ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯦ ꯈꯨꯗꯣꯞꯇꯨꯒꯤ ꯃꯍꯩꯅ ꯂꯝꯄꯥꯛꯇꯨꯒꯤ ꯃꯌꯥꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯐꯥꯎꯗꯣꯔꯛꯄꯗ ꯐꯦꯅ ꯑꯁ ꯏꯇꯥꯎ ꯑꯃꯨꯕꯤ ꯅꯪꯒꯤ ꯃꯍꯩ ꯃꯇꯤꯛ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯅꯪꯃꯨꯛ ꯁꯥꯊꯤꯕ ꯂꯩꯇꯦ ꯅꯪꯃꯨꯛ ꯀꯟꯕ ꯊꯧꯕ ꯂꯩꯇꯦ ꯏꯇꯥꯎ ꯑꯀꯨꯠ ꯑꯩꯈꯣꯏ ꯑꯃꯨꯕꯤꯗ ꯈꯨꯔꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯈꯔꯅ ꯉꯥꯎꯕꯒ ꯑꯃꯨꯕꯤꯗ ꯈꯨꯔꯨꯝꯂꯝꯃꯤ ꯅꯪꯗꯤ ꯂꯥꯏꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯄꯨꯜꯂꯔꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯔꯨꯔꯦ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗꯅ ꯑꯃꯨꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯔꯣꯏ ꯑꯁꯤꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯔꯤ ꯑꯃꯨꯕꯤꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯛꯄꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯒꯤ माꯗꯤ ꯉꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯄꯨꯜꯂꯝꯕ ꯑꯗꯨꯝ ꯉꯥꯎꯃꯤꯟꯅꯔꯝꯕꯗꯒꯤ ꯐꯦꯅ ꯍꯥꯟꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯇꯥꯎ ꯑꯃꯨꯕꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯅꯕ ꯇꯧꯏ ꯍꯥꯏꯕꯕꯨ ꯃꯍꯥꯎꯗꯤ ꯈꯔ ꯋꯥꯠꯂꯤꯅꯦ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯀꯅꯥꯅ ꯊꯣꯡꯕꯅꯣ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯍꯥꯎ ꯋꯥꯠꯂꯦ ꯍꯥꯏꯕꯗꯒꯤ ꯑꯃꯨꯕꯤꯁꯦ ꯏꯀꯥꯏꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯨꯕꯤꯅ ꯂꯣꯟꯅ ꯃꯥꯒꯤ ꯃꯍꯩ ꯑꯁꯤ ꯁꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯈꯦꯠ ꯃꯔꯨ ꯁꯔꯣꯏ ꯑꯁꯤ ꯃꯥꯅ ꯀꯧꯔꯝꯃꯤ ꯈꯔ ꯍꯦꯟꯅ ꯍꯥꯎꯒꯗꯕ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯑꯃꯨꯕꯤꯅ ꯑꯁꯤꯕꯨ ꯍꯥꯎꯗꯕ꯭ꯔꯥꯅꯦ ꯑꯀꯨꯠ ꯃꯍꯥꯎ ꯋꯥꯠꯄ꯭ꯔꯥꯅꯦ ꯑꯀꯨꯠꯁꯨ ꯉꯁꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯄꯤꯔꯝꯕ ꯃꯊꯦꯜ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯑꯀꯨꯠꯅ ꯑꯃꯨꯕꯤ ꯍꯥꯎꯗꯤ ꯍꯥꯎꯏ ꯑꯗꯨꯕꯨ ꯈꯔꯗꯤ ꯌꯧꯗꯦꯗ ꯍꯥꯏꯔꯛꯏ ꯑꯃꯨꯕꯤꯅ ꯍꯥꯎꯒꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯥꯎꯕ ꯄꯨꯔꯛꯀꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛꯀꯁꯨ ꯁꯔꯣꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯄꯨꯔꯒ ꯂꯥꯛꯏ ꯃꯅꯥꯛ ꯌꯧꯔꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯑꯁꯤꯕꯨ ꯃꯤꯠ ꯎꯏꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯑꯃꯨꯕꯤꯅ ꯑꯃꯨꯛꯁꯨ ꯄꯨꯊꯣꯔꯛꯏ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯍꯥꯎ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯄꯤꯔꯝꯈꯤꯕ ꯑꯗꯨꯒꯗꯤ ꯃꯍꯥꯎꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯈꯔꯗꯤ ꯌꯧꯗꯦ ꯃꯁꯤꯗꯁꯨ ꯑꯃꯨꯛꯀꯁꯨ ꯐꯦꯅ ꯂꯪꯅꯔꯛꯏ ꯀꯔꯦꯝꯅꯔꯛꯏ ꯑꯁ ꯅꯪꯒꯤꯁꯤ ꯌꯧꯗꯦꯗ ꯅꯪꯒꯤꯁꯤꯕꯨꯗꯤ ꯑꯩ ꯄꯨꯔꯛꯀꯤ ꯌꯦꯡꯉꯣ ꯑꯩꯅ ꯄꯨꯔꯛꯄꯗꯨꯅ ꯍꯦꯟꯅ ꯍꯥꯎꯅꯤ ꯑꯩ ꯂꯩꯔꯛꯀꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯐꯦꯁꯦ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯅ ꯉꯥꯏꯈꯣ ꯑꯃꯨꯛꯀ ꯄꯨꯍꯜꯂꯛꯀꯦ ꯐꯦꯅ ꯌꯥꯔꯦ ꯑꯩꯅ ꯄꯨꯔꯛꯄꯗꯣ ꯑꯃꯇꯪ ꯃꯍꯥꯎ ꯇꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯐꯦ ꯆꯠꯈꯤꯔꯝꯃꯤ
ꯑꯀꯨꯟꯅꯁꯨ ꯉꯥꯏꯈꯣꯅꯦ ꯍꯥꯏꯗꯨꯅ ꯉꯥꯎꯔꯤ ꯍꯥꯏꯗꯤ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯦꯅ ꯑꯩ ꯀꯨꯏꯔꯣꯏ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯅꯈꯣꯏ ꯐꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯤꯅ ꯑꯩꯅ ꯃꯍꯩ ꯍꯩꯕꯁꯤꯗ ꯃꯥꯁꯤ ꯄꯥꯈꯠꯂꯤ ꯃꯥꯜꯂꯦꯅꯦ ꯉꯛꯂꯤ ꯃꯥꯜꯂꯦꯅꯦ ꯃꯥꯅ ꯄꯨꯔꯛꯄ ꯃꯊꯦꯜꯕꯨ ꯀꯌꯥꯝ ꯍꯥꯎꯅꯤ ꯍꯥꯏꯒꯦꯅꯦ ꯍꯥꯎꯁꯨ ꯍꯥꯎꯔꯣꯏꯗꯕꯗ ꯍꯥꯏꯗꯨꯅ ꯅꯥꯕꯜ ꯀꯥꯔꯒ ꯂꯩꯍꯧꯔꯤ ꯐꯦꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯃꯥꯅ ꯍꯦꯂꯣꯏ ꯂꯥꯕ ꯀꯧꯒꯗꯧꯔꯤꯕꯅꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯀꯧꯔꯛꯎ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯔꯝꯒꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯂꯩꯔꯝꯃꯤ ꯐꯦ ꯂꯥꯛꯂꯦ ꯍꯦꯂꯣꯏ ꯂꯥꯕ ꯃꯈꯣꯏꯅ ꯊꯦꯡꯅꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯨ ꯅꯪ ꯇꯧꯔꯕ꯭ꯔꯥ ꯐꯦꯅ ꯄꯨꯟꯅ ꯇꯧꯔꯦ ꯑꯩꯅ ꯃꯊꯦꯜ ꯑꯍꯥꯎꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯍꯥꯎꯗꯦ ꯑꯍꯥꯎꯕ ꯂꯩꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯐꯦꯅ ꯋꯥꯡꯍꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯂꯥꯜꯂꯒ ꯊꯝꯂꯕꯅꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯁꯦ ꯃꯁꯤ ꯄꯨꯔꯒ ꯆꯠꯂꯣ ꯑꯗꯨꯒ ꯅꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ ꯃꯥꯒꯤ ꯃꯊꯦꯜ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯤꯕꯁꯤꯒ ꯃꯍꯥꯎ ꯀꯅꯥꯅ ꯍꯦꯟꯒꯦ ꯌꯦꯡꯉꯨ ꯃꯥ ꯃꯁꯥꯃꯛ ꯐꯥꯎꯕ ꯈꯪꯂꯒꯗꯕꯅꯤ ꯆꯠꯂꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯂꯩꯍꯧꯔꯦ ꯐꯦ ꯍꯧꯖꯤꯛꯇꯤ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯂꯩꯔꯛꯄ ꯁꯥꯗꯨꯅ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯉꯥꯎꯔꯤ ꯅꯨꯡꯉꯥꯏꯔꯤ ꯑꯀꯨꯟꯅꯁꯨ ꯏꯇꯥꯎ ꯑꯃꯨꯕꯤ ꯅꯪꯗꯤ ꯂꯥꯏꯅꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯎꯗ꯭ꯔ ꯐꯥꯎꯕꯗ ꯅꯪꯒꯤ ꯃꯍꯩ ꯃꯇꯤꯛ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯩ ꯅꯪꯕꯨ ꯈꯨꯔꯨꯝꯖꯔꯤꯌꯦ ꯇꯧꯗꯅ ꯈꯨꯔꯨꯝꯂꯝꯃꯤ ꯑꯃꯨꯕꯤꯅ ꯏꯇꯥꯎ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯒꯗꯕꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏꯁꯦ ꯑꯋꯥ ꯑꯃꯇ ꯂꯩꯍꯜꯂꯣꯏ ꯑꯩꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯍꯜꯂꯒꯗꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯥꯄꯜ ꯀꯥꯅ ꯋꯥ ꯉꯥꯡꯂꯦ ꯑꯃꯨꯕꯤꯒꯤ ꯅꯥꯄꯜ ꯌꯧꯈ꯭ꯔꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯥꯎ ꯐꯦꯅ ꯑꯩ ꯂꯥꯛꯂꯦ ꯈꯤꯇ ꯐꯝꯊꯖꯔꯛꯀꯦ ꯐꯝꯊꯔꯛꯑꯦ ꯑꯃꯨꯕꯤꯅ ꯀꯅꯥꯗꯒꯤ ꯑꯍꯥꯎꯕꯅꯣꯅꯦ ꯑꯩꯅ ꯄꯤꯔꯤꯕꯁꯤ ꯍꯥꯎꯗꯦꯒ ꯍꯥꯏꯗꯅ ꯑꯃ ꯂꯧꯕ ꯆꯠꯂꯤꯕꯅꯦꯕ ꯌꯦꯡꯁꯤ ꯄꯨꯊꯣꯔꯛꯑꯣ ꯑꯀꯨꯠ ꯃꯥꯅ ꯄꯨꯊꯣꯔꯛꯏꯁꯤ ꯑꯃꯨꯛꯇ ꯃꯍꯥꯎ ꯇꯪꯉꯨ ꯍꯣꯏ ꯑꯩꯒꯤꯁꯤꯕꯨ ꯃꯥ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯀꯥ ꯍꯥꯏꯅꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯩꯗꯤ ꯃꯍꯩꯒꯤ ꯍꯧꯔꯛꯐꯝꯅꯤ ꯃꯍꯩ ꯌꯥꯝꯅ ꯌꯥꯎꯔꯕ ꯑꯩꯅꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯉꯥꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯐꯦꯅ ꯍꯣꯏ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯖꯔꯛꯄꯁꯤ ꯑꯃꯨꯛꯇ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯃꯈꯩ ꯂꯥꯟꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯑꯩꯅ ꯄꯨꯔꯛꯄꯁꯤꯒ ꯃꯍꯥꯎ ꯑꯃꯨꯛꯀ ꯇꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯦꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗ ꯑꯀꯨꯟꯅ ꯍꯥꯟꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤ ꯃꯍꯥꯎ ꯇꯪꯉꯤ ꯃꯍꯥꯎ ꯇꯪꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯎꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯉꯁꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯆꯥꯔꯤꯕꯗꯣ ꯑꯗꯨꯁꯨ ꯍꯥꯎꯏ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯀꯤꯁꯤꯅ ꯁꯥꯊꯤꯅ ꯍꯦꯜꯂꯤ ꯃꯅꯝꯗ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯂꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯇꯪꯂꯨꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯎꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯀꯨꯠꯁꯦ ꯍꯩꯃꯥ ꯑꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯆꯥꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯁꯤꯗ ꯐꯦꯅ ꯐꯔꯝꯃꯤ ꯉꯥꯏꯈꯣꯅꯦ ꯑꯃꯨꯕꯤꯁꯤ ꯍꯥꯟꯅ ꯃꯍꯥꯎ ꯇꯪꯍꯟꯁꯤꯅꯦ ꯏꯕꯥꯅꯤ ꯃꯥꯟꯅꯕ ꯃꯥꯟꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯡꯂꯛꯏ ꯑꯃꯨꯕꯤꯅ ꯍꯥꯎꯕꯒ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯅꯁꯨ ꯃꯥꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯈꯔ ꯇꯪꯕ ꯍꯧꯏ ꯈꯔ ꯇꯪꯂꯨꯕ ꯃꯇꯝꯗꯁꯨ ꯃꯃꯥꯡꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯒꯤꯗꯃꯛꯇ ꯑꯍꯥꯎꯕ ꯌꯥꯝꯅ ꯄꯤꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯍꯥꯎ ꯑꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯑꯃꯨꯕꯤꯁꯦ ꯀꯔꯤ ꯃꯍꯥꯎꯅꯣ ꯁꯤꯗꯤ ꯀꯔꯤ ꯃꯍꯥꯎꯅꯣ ꯏꯇꯥꯎ ꯐꯦ ꯀꯅꯥꯗꯒꯤ ꯄꯨꯔꯛꯄꯅꯣ ꯀꯅꯥꯗꯒꯤ ꯂꯩꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯪꯉꯤ ꯐꯦꯅ ꯑꯩꯈꯣꯏꯗꯤꯊꯛꯄ ꯆꯥꯕ ꯄꯥꯝꯕꯅꯤꯅ ꯑꯁꯤꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯌꯣ ꯅꯪꯅ ꯉꯁꯥꯏ ꯃꯈꯩ ꯅꯪꯅ ꯃꯍꯩ ꯍꯩꯕ ꯁꯥꯗꯨꯅ ꯄꯨꯊꯣꯛꯂꯤꯕꯗꯣ ꯌꯦꯡꯉꯨ ꯃꯍꯥꯎꯁꯤ ꯀꯝꯗꯧꯕ ꯏꯇꯥꯎ ꯅꯪꯅ ꯃꯍꯩ ꯐꯅ ꯍꯩꯔꯕꯁꯨ ꯑꯍꯥꯎꯕ ꯏꯟꯁꯥꯡꯒꯤꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩꯈꯣꯏꯗꯗꯤ ꯅꯪꯅ ꯆꯪꯕ ꯉꯝꯃꯣꯏꯀꯣ ꯍꯥꯏꯗꯨꯅ ꯐꯦꯅ ꯃꯥꯕꯨ ꯀꯔꯦꯝꯅꯔꯝꯃꯤ ꯑꯃꯨꯕꯤ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯑꯃꯨꯕꯤꯅ ꯂꯣꯟꯅ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯣꯏꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯃꯥꯅ ꯄꯨꯔꯛꯄ ꯃꯊꯦꯜ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯤꯕ ꯅꯪꯅ ꯄꯨꯔꯛꯄꯁꯤꯅ ꯍꯥꯎꯕ ꯋꯥꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯔꯣꯏꯁꯤꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕꯁꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯁꯔꯣꯏꯁꯤꯅ ꯈꯨꯝꯃꯤ ꯉꯁꯤꯒꯤꯗꯤ ꯑꯣꯏꯔꯁꯅꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯉꯝꯕꯗꯣ ꯇꯧꯔꯛꯈꯤ ꯌꯦꯡꯉꯣ ꯑꯃꯨꯕꯤ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯦ ꯐꯦꯅ ꯑꯃꯨꯕꯤꯕꯨ ꯈꯔ ꯏꯀꯥꯏꯍꯜꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯂꯥꯕꯗ ꯋꯥꯔꯤꯁꯤꯡ ꯐꯦꯅ ꯇꯝꯃꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯐꯦꯅ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯅꯪꯒ ꯑꯃꯨꯕꯤꯒ ꯄꯨꯟꯗ꯭ꯔꯤꯕ ꯑꯃꯨꯕꯤ ꯅꯈꯣꯏꯅꯤ ꯁꯥꯎꯅꯕ꯭ꯔꯥ ꯍꯦꯂꯣꯏ ꯂꯥꯕꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯑꯝꯃꯤ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯐꯦꯁꯨ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯛꯂꯦ ꯀꯔꯤ ꯊꯧꯗꯣꯛ
ꯑꯃꯨꯕꯤꯗꯤ ꯐꯦ ꯑꯃꯗꯤ ꯑꯀꯨꯟꯅ ꯃꯥꯕꯨ ꯂꯛꯅꯈꯤꯕ ꯀꯔꯦꯝꯅꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯥꯔꯣꯏ ꯑꯗꯨꯅꯁꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯑꯃ ꯃꯥꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨ ꯉꯥꯏꯔꯝꯂꯤꯕꯖꯥꯠꯅꯤ ꯇꯥꯟ ꯆꯥꯅ ꯀꯦꯇꯨꯀꯤꯒꯤꯁꯨ ꯃꯃꯥꯟꯅꯕꯤ ꯈꯔ ꯑꯃꯗ ꯄꯥꯎ ꯄꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯤꯡꯗ ꯆꯥꯛ ꯆꯥꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯆꯤꯡꯗ ꯆꯥꯛ ꯆꯥꯅꯅꯕ ꯅꯨꯃꯤꯠ ꯑꯃ ꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯄꯥꯎ ꯄꯤꯔꯤꯕꯁꯤꯗꯤ ꯑꯇꯩ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯊꯦꯜ ꯊꯣꯡꯕꯗ ꯃꯍꯥꯎ ꯂꯩꯕ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯀꯦꯇꯨꯀꯤꯒꯤꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ 7-9 ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯃꯨꯕꯤ ꯈꯣꯏꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯇꯅꯤ ꯑꯃꯨꯕꯤꯗꯤ ꯃꯥꯒꯤ ꯁꯔꯣꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯌꯥꯝ ꯃꯥꯡꯗ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯈꯔ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯕꯅꯤ ꯐꯦꯕꯨꯅ ꯏꯀꯥꯏꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯃꯥꯅ ꯈꯜꯂꯛꯂꯤꯕ ꯃꯁꯤꯗ ꯑꯃꯨꯕꯤ ꯐꯦ ꯑꯃꯗꯤ ꯑꯀꯨꯠꯄꯨꯅ ꯃꯇꯝꯗ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯀꯦꯇꯨꯀꯤꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ 7-9 ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯆꯤꯡꯗ ꯆꯥꯛ ꯆꯥꯅꯒꯗꯕꯅꯤ ꯅꯨꯃꯤꯠꯁꯤꯗꯤ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯥꯡꯗ ꯏꯕꯥꯅꯤꯅ ꯊꯣꯡꯕ ꯇꯥꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯡꯅꯒꯗꯕꯅꯤ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯁꯤꯁꯨ ꯃꯍꯥꯎ ꯂꯩꯕ ꯇꯥꯟꯅꯒꯗꯕꯅꯤ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯦꯅ ꯑꯩꯗꯤ ꯊꯣꯡ ꯊꯥꯛꯄ ꯍꯩꯗꯦ ꯉꯝꯃꯣꯏꯗ ꯑꯃꯨꯕꯤꯅ ꯀꯔꯤ ꯉꯝꯃꯣꯏꯗꯣꯔꯤꯕ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯊꯧꯅꯥ ꯎꯠꯂꯣ ꯑꯩꯁꯨ ꯊꯣꯡ ꯊꯥꯛꯄ ꯃꯤ ꯅꯠꯇꯦ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯡꯅꯔꯒ ꯆꯥꯡ ꯌꯦꯟꯅꯒꯗꯕꯅꯤ ꯅꯨꯄꯥ ꯑꯣꯏꯔꯒꯕꯨ ꯑꯗꯨ ꯌꯥꯝ ꯄꯥꯡꯗꯕ ꯃꯥꯒꯤ ꯋꯥꯁꯤꯅ ꯐꯦꯗ ꯊꯧꯅꯥ ꯑꯃ ꯄꯤꯕꯒꯨꯝ ꯊꯣꯛꯏ ꯐꯦꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯈꯨꯝꯃꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩ ꯅꯨꯄꯥꯅꯦ ꯑꯩꯅ ꯉꯝꯗꯕ ꯀꯔꯤ ꯂꯩꯅꯤ ꯇꯥꯟꯅꯁꯤ ꯌꯥꯏꯅꯦ ꯅꯪꯅ ꯃꯍꯩ ꯈꯔ ꯍꯩꯕꯒꯤꯗꯃꯛꯇ ꯅꯥꯄꯜ ꯀꯥꯔꯤꯕ ꯐꯩ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯥꯡꯗ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯡꯅꯒꯗꯕꯅꯤ ꯃꯍꯥꯎ ꯂꯩꯕ ꯇꯥꯟꯅꯒꯗꯕꯅꯤ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯍꯩꯖꯕ ꯃꯍꯩꯁꯤꯡ ꯄꯨꯟꯅ ꯊꯥꯗꯧ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯔꯣꯏ ꯑꯩꯅ ꯊꯣꯡꯕꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯑꯃꯨꯕꯤ ꯅꯣꯛꯏ ꯅꯨꯃꯤꯠꯇꯨꯗꯤ ꯅꯪ ꯈꯔ ꯏꯀꯥꯏꯔꯣꯅꯦ ꯈꯔ ꯆꯣꯞꯄꯣꯅꯦ ꯐꯦꯅ ꯆꯣꯞꯆꯒꯦ ꯌꯦꯡꯁꯤ ꯌꯥꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯁꯦ ꯐꯦꯅꯁꯨ ꯌꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯅꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯐꯦꯗꯤ ꯌꯥꯝꯅ ꯂꯣꯟꯅ ꯃꯥꯒꯤ ꯍꯦꯂꯣꯏ ꯂꯥꯕ ꯎꯅꯈꯤ ꯊꯦꯡꯅꯈꯤ ꯍꯦꯂꯣꯏ ꯂꯥꯕꯗ ꯃꯥꯅ ꯋꯥꯔꯤꯁꯤꯡ ꯇꯝꯃꯤ ꯑꯃꯨꯕꯤ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤꯒ ꯎꯅꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯏꯕꯥꯅꯤ ꯆꯥꯛ ꯊꯣꯡꯕ ꯇꯥꯟꯅꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯍꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯒꯗꯕꯅꯤ ꯍꯥꯏ ꯃꯍꯥꯛꯁꯦ ꯅꯥꯄꯟꯅ ꯄꯤꯛ ꯊꯜꯂꯦ ꯑꯩꯗꯤ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩꯅꯁꯨ ꯉꯝꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤꯅ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯩꯗꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛꯁꯤꯗꯤ ꯀꯌꯥ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯩꯔꯒ ꯆꯥꯕ ꯈꯔ ꯍꯨꯔꯒ ꯆꯥꯕ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯦꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯇꯥꯔꯦ ꯑꯃꯨꯕꯤꯒꯤ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯔꯛꯄ ꯃꯁꯥꯗ ꯃꯍꯩ ꯈꯔ ꯌꯣꯡꯂꯛꯄ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯔꯣꯏ ꯀꯌꯥ ꯑꯃ ꯄꯨꯟꯕꯒꯤ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯔꯤꯕ ꯀꯌꯥ ꯑꯁꯦ ꯍꯦꯂꯣꯏ ꯂꯥꯕꯅꯁꯨ ꯀꯔꯤꯃꯇ ꯋꯥꯒꯅꯣ ꯅꯨꯃꯤꯠ ꯑꯗꯣ ꯊꯣꯡꯕ ꯇꯥꯅꯧ ꯍꯥꯎꯕꯁꯨ ꯇꯥꯅꯧ ꯃꯥꯅ ꯀꯩꯗꯧꯉꯩꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯉꯝꯂꯣꯏ ꯃꯍꯥꯛꯇꯤ ꯅꯪꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯅꯛꯄ ꯉꯝꯃꯣꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯐꯦꯗ ꯊꯥꯖꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯐꯦ ꯁꯥꯊꯤꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯄꯨꯜꯂꯤꯕꯁꯦ ꯀꯅꯥ ꯈꯪꯗꯅ ꯂꯣꯟꯅ ꯎꯅꯈ꯭ꯔꯦ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯥꯛ ꯆꯥꯅꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯌꯧꯔꯦ ꯍꯌꯦꯡ ꯆꯥꯛ ꯆꯥꯅꯐꯝꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯄ ꯃꯈꯥ ꯇꯥꯔꯛꯄ ꯀꯔꯤ ꯀꯔꯤ ꯊꯣꯛꯄ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ